State amadi central government na kuki singa si control to ngamlaroi haiba leragadi praja miyamda oina sinabiro pham naiba sing pham thadok biro haina ngasi ima kaithal da phangkhiba wakan mifam amada khairam ba ima kaithal joint committee for peace ke convener ELITETV mana phangdokhai wakan mifam adada mahang makataraduna high state amadi central government ani ke tolo piraga thaniba security force sing asina mathau ningthina taroktabana maram oraga iramdam asibu kaibiyaroi haidura ngak senaba tholoktuna khun ngak liba sing bo tongan ba ek sing pansillaga phana mohot darakpa aduga kuki militant sing dana satharak liba ka henba thong sing asibuna tumina leseliba asi steram di india lenga ke karamba aron ba agenda no habasi miyam khangninge amadi lenga ke khandaba masagi phamtabu kondra leriba MLA mantri singna press media khaktamak thoroktuna wangam bagi matam henkre hairaduna DGP amadi security advisor athuba matamda sindu haina makata ke Karimta moi thadana Assam rifle na misang chang ba dong na sum to holi cha India government gi aron ba karamba policy leidana em Assam rifle sina kari gi damakta maitai do onthal dana sikke tawrino aduga kuki dana kaimta siktri cha moi gi aron ba karamba arol athup leige cha democracy ne lebak si hara ga di arol athup ta koi da khangan biro ba adu ngasi election loire mai popular pai khare ha adu ga di India gi manung dal lai ba phiba nung dal lai ba khoi gi Manipur se thoi ba se ngarang nahan mai thokle chak le e mi si re hai ba je khangna ngasi bhaw ba wam ta ngang da ba MP sing prime minister oi gera home minister oi gera finance oi gera lai re ba pona mak sina kari gi dam ta tumin lai ba no moina center na tumin lai ra ga dia khoi gi state ki mantri MLA sing sina kari gi tumin lai ba no ha aduga prime minister gi wasak loba matam da dia khoi sidagi Haudana chalaga gift pi ni kai no dana to mi sira kan da gift kai gift pi ba pi da badar karo de prime minister gi wasak lo yaw da maram da bi jati se kan ma matam da chief minister roi ba la ya gadra mantri hoina le ba ya gadra MLA hoina le ba ya gadra leibak manga di mohem ta leiroi doi ne ba adu warga di madu ki sentiment da athuba matam da center da taknaraga amhoi chapta bi phirep lo holu loina na MLA yang khai se mantri dai thani MLA yang khai le hori se sigai khoi myam chapmina ga joint quarantine committee mai ben jo chapmina jarage aduga hujik lai di ba jiri se thoi ba thodok se inquiry chapmina ga chapchana nakalamrum da lobasi ko kamina yunam ibe amana makataraduna lok sabha election mamang da tumina leiruba kuki sing election haidol ubu matungda amukhanna mi hatpa madi yum kaya mai thabna chingba chathar liba fawda manipur lenga na kari marong ke tumina lesel libno haina su hanglakle ngasi ma akhoi gi isa singbu kanjana bai damakta Manipur ima laibak se kanna bai damakta isa mayam duna thoktana hona gi bodo ngasi di NIA na FR pandana khudimak se phana bagi langlong asauba masathare haibase akhoi gi bazar miyam dikhange India government na tawrei ba policy program mayam se Manipur government na di khangbi dabraba sine ba khoi bazar ma oi cham na hangnani ba hangningi ba wafam di aduna Manipur government mikap thokpiro hauji honorable CM na bazar mayam thokpiro lepiro haibada akhoi bazar mayam thokchare board ke matamda party khudimang na akhoi gi kariba MLA mantri yang khai sina board ki matamda magi power puthokna ima laibak Manipur gi nungsiba wahai mayam haji bada ngasi di lal oina la ba matam sina kadai da sakhrage ba pune makse honorable CM mathanda gi ba moi kari ba yang khai do kadai da lai dige ba pune mak thokbiro aduga ima laibak Manipur se convener se